Meitei Tribe Union na sinduna ngashidagi Mass Miscall Poster Campaign ama Jenims A Block tagi houdokhre. Poster Campaign adu Jenims ki Director Dr. Deven na houdokke. Campaign adu ka mari leinana mahakna phongdorakpada asigumba Meitei na ST list chanbagi asigumba campaign ama chatharakba asi miyam punna saruk yapham thoki haiduna saruk yabani loinana MTU na chatharakliba campaign asi lamdamasigi miyoi khudingmak nasu saruk yabiyo haina phongdorakke. Sangdana masida support tawjaboina akhoi site gi Meitei amoina si campaign asi houdokhre khoi support tawjabani masida khoi Manipur da leiriba khoi jat mayam se khoi habidi khoi gi loop se haijaba tare khoi gi Meitei tribe haibata tare asi khoi myam sangdana support tawminaga akhoi gi right se masi oigadabani haiba potsi tanu matab chap charbani asida khoi gi leiriba Manipur da leiriba khoi gi Meitei tribe myam singna su khoi support tawbiyona ina ai mayam pham dai lukna nai gachari masi khoi gi jaga jaga khudingda khoi campaign si tawraga amaga gyan taminaba du ko punna hingminaba